Loyalam E-PAO tabiriba khudimako Hidrom Susmitana ayuki paw pizari. Army gi Chief Upendra Dwivedi gi wafam yaningdaba fongdoktuna Manipur gi Miyam na Meira gi rally Chatpiyu haina kokomina fongdorakle. Army gi Chief General Upendra Dwivedi na fongdokiwa wafam yaningdaba utuna Ngasi Numidangda Manipur da leiriba Miyam na Meira gi rally Chatpiyu haina kokomi gi coordinator Somendro Thoksom na fongdokre. Ngarang lamfelda leiba kokomi gi office da pangthokiba pau gi mifam amada Somendro Thoksom na makata na hai. Indian Army gi Chief General Upendra Dwivedi na TV channel amada haikiba Myanmar gi kuki khutlai paiba sing Manipur da changlapa laite habasi yamna laibak thibani. India gi Home Minister Amit Shah na Manipur da thokliba lal asida mapan gi khut yawi haiba laikre. Masida natana Manipur gi DGP amadi Security Advisor na media da Myanmar gi kuki khutlai paiba chamapan lom changlapa laire haina intelligence report amana thamkhrabani. Security Advisor Kuldeep amadi DGP na thamkiwa wafam ama madugi ona tainabada Chief of Army Upendra Dwivedi na thamlakpa wafam amadi Home Minister Amit Shah na thamlakpa wafam asi amana ama haiba wafam asi na India na Manipur bo hanthana yengi haina lawi. Kuki narco terrorist sing na maitai miyam gi mathakta chathariba lal asi ngasi fawa laksinba ngamdriba asi Manipur machet ani ohum thokna thugainaba India na kuki narco terrorist sing sizinaraga proxy war chatharakpani haibasi mayek senglakli asigumba India na hanthaba yengba amadi Army gi Chief Upendra Dwivedi na fongdokiba wafam asi akanba mongda condemn tawraduna ngasi numidang Manipur gi Miyam na Meira gi rally Chatpiyu loinana Meira gi rally asida maitai hatnaba tawba India gi policy khudakta lepkadabani aikhoi gi leibak aikoina ngakchargani Manipur gi Central Forcing hankigadabani haiba kholausing lawbiyu haiki. Manipur da nupi singtagi oiba drug addiction center anidagi hena leitabana treatment da khudongsadaba mayoknari. Involving the Women Youth Drug Community Planning and Monitoring of Services haibasida Nomagi oiba khana nenabagi thoram ama Nirvana Foundation amadi India HIV/AIDS Alliance New Delhi na sinduna pangthokre. North AOC da leba Hotel Imphal gi Sangai Hall da pangthokpa thoram aduda Manipur SMCS ki Project Director Hawem Rosita IAS Social Welfare Department ki Director Ngangom Utam MCS 2nd Battalion Manipur Rifles ki Commandant Victoria Yangkhom MPS SBHCP gi State Nodal Officer Rajkumari Rosi amasung India HIV/AIDS Alliance New Delhi gi Senior Advisor Kunal Kishore na saruk yakhi. Thoram aduga mari leinana Social Welfare Department gi Director Ngangom Utamna hai Manipur nupi singtagi oiba Drug Addiction Center anitagi hena leitri masina maram oidina treatment tawbada khudongsadaba kaya mayoknari center anida miyoi kuntra khakta treatment tawba haibasi Manipur da hojik oiriba fibam asidadi chanadaba haibadu oire. Private oina hangduna leiriba drug addiction center sing Manipur lenga ki makhada register tawnaba guideline thokre masida ingadaba minimum standard of care and services haina thoklaga quality labor treatment service pinaba honari. Nakala maromda mafam chadana pokpa ngairiba angangsing mi leitaba mafam singda thamlamba kaya marum thengnari. Masigumba thodok asi thoktanaba Social Welfare Department natraga district khudimaki District Child Protection Limited ta khusinaba yai. Angang adu khusinaramba matamda mama mapa kanano haiba khangloi adubo kanglongi matung ina pauche singda khanghangani madugi matung angang adu mama mapa singna amuk losingge hairabadi tha ani gi manungda losingadabani tha ani hendokiba tarabadi angang adu tungi punsi ama semnaba macha poksadaba miyoi singda pidona lehenkiba yai haiki. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. CM Birena Nagaland da immigrant khandokpa hobada apenba fongdokre. Manipur gi CM Birena mahaki account ta thagatpa warol da yumthangnariba state Nagaland ta state asidagi illegal migrants sing khandokpagi thabak haurakpada apenba fongdokpaga loinana reason asidagi mitop khandokpa asina yalhomi kanba ngamlagani haibaga loinana Manipur state ki oina su mitop khandokpagi chahi asi 1958 da best year oina ba lepna kre. Mizoram gina 1958 gida lepkre. Nagaland da mitop khandokpagi West Year asi chahi ani thokna khaidorli.
1954 manungda leiba kanglupsingdi Garo, Kuki, Kasari amasung Mikir, Karavi amadi 1990 gi December 38 fawbagi manungda Nagaland state leirakiba Nepali Gorkhasing oigani. Hiram asigi matangda Kohima gi DC na tha asigi amada notification ama thokre hairiba chahi ani asigi aroiba final publication list mamang thagi May 3 tani masidagi October 19 official sing training piba horagani hairi. Rahul Gandhi da asoi ngam thoktanaba Phungfar police station da ahiba cherol pising kray. BJP amadi ND gi luchingba singna Congress party gi luchingba oiriba Rahul Gandhi da open threat tababu yamna kanna yaningdaba phongdopagal loinana luchingba asigi punsida asoi angam thokhandanaba Manipur Pradesh Congress Party MPCC gi president K Megasandrana city police station da ahiba cherol ama mamang thada pising khraba matung Phungfar block Congress committee nasu Phungfar police station gi OC da pising khre hari. Phungfar Block Congress Committee ki President A. Amo Samuel gi liching makhada Phungfar Police Station gi Osida ngarang pising keba aingi becherol aduda palibadi Congress ki luchingba Rahul Gandhi gi punsida asoi angam thokhandana ba amadi mangonda kihenbagi thabak chatharaliba asi lauthokpina ba wafam sing palli hairi. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Star yekpa lupa chonga chapi sing anu chatnaba yawa sel ngaktani. Social media da star yekpa lupa chonga chapi thagatuna hariba sel sing asi chatnaba yadaba amadi kanagumba miyoy kharana sasinaduna puthokpa sel ni haina tonga sandora khraba matungda Reserve Bank of India RBI na hariba star natraga asterisk yekpa lupa chonga chapi sing asi chatnaba yaba sel ngaktani haina sengdokre. RBI na hai asterisk symbol yekpa lupa chonga chapi sing adu ing kumja lising ani tratruk ki December thada puthokpa haukhibani. Asterisk symbol asina lupa chonga chapi sing ase amuk hanna print tawraba natraga sel sing ase mahut silaba sel ni haina taklibani hairi. RBI na anoba lupa chonga chapi sing ase Mahatma Gandhi serista nauna issue tawbani. Hairiba sel sing asigi number panel da instant letter E yauri. Instant letter E yawa sel sing asigi manungda khara amadi star symbol number panel da prefix amadi number gi marakta hapa thingnari. Haireba practice asi lupa tara kun yangkai amadi chama chapi singda ingkumja lising ani tra truk ki mamangdagi chatnaduna laklabani hairi. RBI na print tawda soirakpa lupa chonga chapi singda star symbol haplebasi international practice matung ina printing pressing da sale changdana amadi effective oina print tawba ngamnabagi amasung star series numbering system asina print tawribal cell sing adugi sequential order ka hendaba ngami hairi. RBI na Miyam da karigumba star yekpa lupa chonga chapi thengnarabadi pakhat piganu hariba cell sing asi India gi mafam khudimakta legal oibaga loinana sizinaningba mawongda sizinabada karisu akaiba laite loinana social media gi khutangda Miyam na chingnaba wafam khara thagatuna Miyam chamhanna dringai mari leinana authority da hangduna confirm tawbiyu hairi. Regular blood donor oiba matamda miyoy kaya gi punsi kanba ngamgani. Kanagumba miyoy amana regular blood donor oiba matamda miyoy kaya gi punsi kanba ngambada natana donor masasu afava lamcha sajat lehenbaga loinana leina kaya gi tesu lemna tawbagi khutong saba fanghali haina Jenims ke MS Professor KH Lokesona phongdokre. Blood Center Jenims amadi State Blood Transfusion Council Manipur na sinduna Jenims ki conference hall da pangthokiba National Voluntary Blood Donation Day gi thoramda mahakna wafam si phongdokibani. Jenims ke MS Professor K Lokesona makhatana hai levak asida second ani khudingi blood unit amamam mathau tai asigumba miyobagi punsi amabu kanbada yamna mathau tariba posak asi miyamna donate tawbagi chang nemba taragadi levak asigi mi sibagi chang wanglambai yai maram asina humanity gi yenglaga EP ba yaraba miyoy khudimakna hek yariba makai EP na ba honabiyu haina phongdokhi. Thoram aduda Jenims ki blood center gi senior medical officer in charge Dr. K Surjit amasung Jenims ki Dr. O Gichandra su saruk yaki. Thoram aduda blood donor organization singi mihu chingna magi oiba mot sing fondakhi. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maru oiba pau amuka hana pisari.
Army Chief Upendra Dibetigi wafam yaningdaba fongdoktona Manipur gi Miyam na Meira rally Chatpiyu haina kokomina fongdorakli. CM Birena Nagaland immigrant gi khandokpa hobada apenwa fongdokre. Star yekpa lupa chonga chapising adu chatnaba yaba sel ngaktani haina RBI na fongdorakli. Batang asida ayuki pau piba loizare loyalam E-PAO tabiriba khudimakpu amuka hana khurumjari.